ꯍꯥꯟꯅꯗꯤꯅꯦ ꯃꯌꯥꯝ ꯁꯤ ꯄꯔꯦꯡꯁꯦ ꯂꯣꯏꯅ ꯆꯟꯕꯤꯅꯅꯦ ꯀꯥꯈꯠꯂ ꯂꯥꯝꯃ ꯑꯗꯒꯤ ꯁꯦ ꯒ꯭ꯔꯤꯟ ꯈꯥꯔꯤꯒꯁꯦ ꯂꯣꯏꯅ ꯃꯥꯅ ꯀꯥꯈꯠꯂꯒꯅꯦ ꯃꯥꯅ ꯊꯥꯜꯂꯦꯕ ꯅꯨꯡꯁꯤꯉꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯩꯒꯤ ꯑꯁꯦꯡꯕ ꯔꯨꯞ ꯀꯔꯤꯝ ꯃꯥꯏ ꯇꯥꯅ ꯍꯥꯏꯗꯤ ꯁꯟꯗꯥꯒꯤ ꯂꯨꯖꯕ ꯀꯥꯔꯛꯑꯒ ꯆꯥꯛ ꯊꯣꯡꯉꯨꯔꯒ ꯂꯩꯔꯪꯗꯩ ꯊꯣꯔꯛꯏꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯔꯨꯞꯅꯤ ꯁꯤꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯥꯂꯤ ꯄꯨꯖꯥ ꯅꯍꯥꯛ ꯊꯥꯖꯗꯅ ꯀꯣꯏꯔꯨꯔꯦ ꯖꯪꯈꯔꯦꯝꯕꯤ ꯍꯣꯏꯒ ꯆꯠꯂꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗ ꯅꯨꯡꯉꯥꯏꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯩ ꯁꯤꯒ ꯑꯔꯣꯏꯕꯗ ꯁꯤꯒ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ ngasi dia chatre ngasi je haurakpa mi amani di lai do isu chatre aduga hayengam horakpa jaeng khali ko hayenga sum jengani du su mamang du na jam nungai ki ai hodi tharoi thum ma thorei ni kaim chatre da ngasi di duga no toi ba ko ma khaga jung ba haure asu ma je jam dam no ko ma anda tawi ba dum ma na ma tawge ta hai kai no khang ni ai sum nang jam taw jau jo video nam de ga do no hai ba aduna ada me am di kuina ra ngani nga se su mi am kuina ni hai ba ni ba ko do ai challaroi and ma hai do khre re bita su hang na ra hanga mi ai challo ayu ki karwa de no ai ti ba aduga sum akhoi jum na di hojik se ngarang khra thali yam than de aduga ngasi khra than ngani yam chawlo ni taw de da akhoi dum candle khra than ma du tani adu chahim gi nya ne ko aina yum da le nga da video nam ma kai se ngarang chali du suni na ko ai dumaina khampai khang na chali do planning to na cha paga do mi mem ne di ya pon di ba do yum da lai bani na ai di karam ai di free ni da na ko guna chali ne ba aduna video che kha lau ja bani da aina kama jing ai wanda aina ke na tong na ban ne aina kama da hojali ni na hajali ni yum da le nga da video nam mi aina aduni me am ai dum tapi sum kha yam kana di khoi chaw na di taw da bani na sum kha ulake chahi mi ni memory oina ba punsiron ga do si sine na ta ai yo na si punsiron isla bane ba aduna sajaga lepage thala horen yeng lage than ba hongna di me am se mera thongmai than stani do wanglom da di loi khre isai na mo chong na sumang da thali than ba hogri dai mo jo isu tu no la kan nào khoi tai sen se cái nó tàu de hay đi mi atopa gi mi hui di bom jam ki ba ngarang khoi kali puja chat pa do ai lami de su ne hui sing ma thom rang khang na ko chen na le ho ya ba do khoi tai sen ni ne bom ga thar ma chung na chau yam no bom da chung jan la ga ne ma lak sal li chakra bom da ga chung jan na chau na tiger su yam ki bom thar ngai da ho tha na tiger do is ko chen na koi tai sen di koi bu chunu di ki de angana bom cha thui ko bom cha thu ko pakhang ni se kari ko isi puki tha da doi se adung noi da mudra to sidra na smaina mayam sanda ta la mina yum thang na ba sing su khra tha ba hong na re aduga hojiki do puki da tha da doi ni ba ko ta seng na di ha na turen da tha da ye ba ai na ne khoi yum thang na ba gi khoi che sing moi sem ya ba moi la phu da adagi la phu da se ma kan da moi turen da tha da ye ba ai su nu ma yam pam je ba turen da tha da ni ai na se ma ga aduga gi kainom ga ha na diwali da ai angang oi ngai da bo is ai mong taw yi bo ai ting gi da ba ma cha da ko mayam doi du ga ne ai na ne tar phara ga hut la ga mom candle thala ga ne ai na ne as thonga da chatli mi ji amam ma da hathi nungai ra mi matam du ga hojik ti mayam pukhi da oina sum thada re kaino tawdre thongan da turen da chatna khona chawthok tre ba loi samjan ba ja ba pot ka tani na mayam khoi sum candle khara yungba haure imung da akhoi mana ma yung ge ta ai bo ma yung ba nungai ai tai sen jo ai changa mi na change mapan gi di yung dri ai video se ko haujigan je ne video lo bo se ko ta seng na hai mi ko ai se ai di planning da number mo na ti heba kudak ta sum video ma tiang loksan ge da ai na tu na ne matik mathum ra um ta khang de intro su jaw de intro su jaw de मैम थान बा लोरे पो थान बा लोय बदो होय सी कैंडल से आई जी अथा बि कैंडल ने अब चावे बदुना सम कुइने चले अब जुनु थो वीडियो नमगे अदुना सुमाइना सम लंतक तंग
ꯗꯤꯌꯥ ꯇꯧꯔꯒ ꯌꯥꯝ ꯇꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯊꯥꯎ ꯇꯥꯕꯒ ꯀꯔꯤꯒ ꯆꯨꯅꯨ ꯊꯣ ꯏꯃꯨꯡꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯥꯀꯟ ꯇꯧꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯀꯨꯡ ꯇꯧꯅ ꯏꯃꯨꯡꯗꯅ ꯃꯌꯥꯏ ꯄꯔꯦꯡ ꯑꯣꯏ ꯊꯥꯜꯂꯦ ꯑꯩꯈꯣꯏ ꯔꯨꯝꯗ ꯃꯉꯥ ꯇꯔꯨꯛ ꯁꯨꯝ ꯊꯥꯜꯂꯦ ꯔꯨꯝꯗꯗꯤ ꯆꯪꯉꯔꯣꯏ ꯇꯜꯂꯦ ꯕꯨꯆꯨꯅꯨ ꯁꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯩꯈꯣꯏ ꯕꯨꯆꯨꯅꯨꯒ ꯑꯩꯒꯤ ꯃꯃꯥꯡ ꯗꯤꯋꯥꯂꯤꯗ ꯀꯥꯞꯄ ꯐꯣꯇꯣ ꯐꯖꯕ ꯑꯃ ꯂꯩ ꯃꯌꯥꯝ ꯁꯥꯏꯗꯇ ꯊꯣꯛꯍꯟꯖꯔꯝꯒꯦ ꯈꯪꯗꯦ ꯊꯤ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯃꯈꯥ ꯀꯨꯝꯊꯔꯝ ꯐꯣꯇꯣꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯜꯂꯦ ꯑꯗꯨꯒꯅꯦꯀꯣ ꯑꯩꯈꯣꯏ ꯆꯥꯟꯕꯤ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯅꯅꯦ ꯄꯥꯟꯊꯣꯏꯕꯤꯗꯅꯦ ꯁꯅꯥꯗ ꯁꯨꯃꯥꯏꯅ ꯃꯣꯝ ꯊꯥꯟꯕ ꯂꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯅ ꯌꯥꯝ ꯍꯥꯟꯅ ꯇꯧꯏꯌꯦꯕ ꯑꯩꯒ ꯃꯥ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯅꯣꯡꯇꯪ ꯆꯠꯁꯤ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯆꯠꯄ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯣꯡꯃꯨꯛ ꯁꯟꯗꯥꯗꯅꯦ ꯑꯩ ꯄꯥꯟꯊꯣꯏꯕꯤꯗꯅꯦ ꯀꯦꯟꯗꯜ ꯊꯥꯟꯕ ꯑꯃꯨꯛ ꯆꯠꯄ ꯐꯪꯖꯗ꯭ꯔꯤꯉꯣ ꯉꯁꯤꯁꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯕ ꯁꯦ ꯎꯔꯒ ꯍꯥꯟꯅꯗꯤꯅꯦ ꯃꯌꯥꯝ ꯁꯤ ꯄꯔꯦꯡꯁꯦ ꯂꯣꯏꯅ ꯆꯟꯕꯤꯅꯅꯦ ꯀꯥꯈꯠꯂ ꯂꯥꯝꯃ ꯑꯗꯒꯤ ꯁꯦ ꯒ꯭ꯔꯤꯟ ꯈꯥꯔꯤꯒꯁꯦ ꯂꯣꯏꯅ ꯃꯥꯅ ꯀꯥꯈꯠꯂꯒꯅꯦ ꯃꯥꯅ ꯊꯥꯜꯂꯦꯕ ꯅꯨꯡꯁꯤꯉꯣ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯤꯋꯥꯂꯤ ꯂꯣꯏꯔꯦ ꯃꯣꯝ ꯊꯥꯜꯂꯦ ꯃꯣꯝ ꯈꯥꯏꯕꯣꯛ ꯆꯥꯛꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯥꯞꯍꯟꯕ ꯃꯥ ꯌꯥꯗ꯭ꯔꯦ ꯃꯥ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯄꯥꯏꯔꯒ ꯃꯃꯥꯡꯗꯤ ꯁꯨꯝ ꯀꯥꯞꯆꯔꯦ ꯀꯅꯥꯝ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯋꯤꯇꯤ ꯍꯣꯏꯁꯨ ꯂꯩꯇꯦ ꯑꯗꯩ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕꯅ ꯆꯟꯕꯤꯁꯨ ꯂꯩꯇꯕꯒꯤꯅꯦ ꯏ ꯀꯥꯈꯠꯂꯦ ꯅꯤꯡꯁꯤꯡꯉ ꯂꯣꯏ ꯁꯥꯎꯅꯤꯡꯉꯦ ꯑꯃꯐꯥꯎ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯂꯣꯏꯔꯦ ꯏꯇꯣꯝꯇ ꯂꯩꯕꯩꯅ ꯏꯇꯣꯝꯇ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯃꯥ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯕꯣꯝ ꯌꯥꯝ ꯊꯥꯔꯛꯄꯗꯣ ꯕꯣꯝ ꯊꯥꯔꯛꯄꯗꯨꯒꯤ ꯃꯥ ꯁꯥꯎꯅꯅꯦ ꯊꯣꯡꯒꯥꯟꯗꯒ ꯊꯣꯡꯅ ꯕꯣꯝ ꯇꯥꯅ ꯈꯣꯡꯉꯨꯅ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯅꯤ ꯃꯥ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯃꯁꯛꯁꯦ ꯑꯗꯨꯅꯣ ꯃꯥ ꯀꯤꯗꯤ ꯑꯝꯇ ꯀꯤꯗꯕꯅꯤꯗ ꯕꯣꯝꯒꯗꯤ ꯀꯤꯒꯟꯗꯦ ꯍꯥꯏꯕ ꯃꯥꯁꯦ ꯈꯔ ꯑꯗꯨꯅꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯒ ꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯦꯕ ꯑꯟꯕꯅꯕ ꯃꯣꯏ ꯕꯣꯝꯁꯦ ꯈꯣꯏꯗꯧ ꯂꯪꯒꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯆꯨ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯃꯔꯛꯇ ꯈꯨꯏꯔꯤ ꯀ꯭ꯔꯤꯝ ꯃꯆꯨ ꯑꯣꯏ ꯌꯦꯜꯂꯣ ꯃꯆꯨ ꯑꯣꯏꯔꯤꯁꯦꯀꯣ ꯃꯌꯥꯝ ꯃꯁꯤꯅꯦ ꯃꯥꯁꯦ ꯀꯪꯗꯩ ꯇꯧꯕꯤꯔ ꯀꯩꯅꯣ ꯍꯥꯏꯅꯅꯦ ꯑꯩ ꯄꯥꯈꯠꯆꯔꯤꯕ ꯌꯨꯝꯗ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯗꯦꯕ ꯑꯃꯨꯛ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯤꯆꯨꯁꯤꯗꯤ ꯄꯥꯝꯃꯨꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯁꯤꯔꯦ ꯂꯦꯕꯨ ꯄꯥꯝꯕꯤ ꯁꯤꯔꯦ ꯍꯟꯗꯛ ꯒꯨꯂꯥꯗꯨꯒꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯨꯒꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯂꯩꯔꯝꯃꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯅꯤ ꯑꯗꯨꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨꯗꯤ ꯄꯨꯡꯀꯪꯅ ꯄꯨꯡꯁꯤ ꯁꯤꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯏꯜꯂꯛꯀꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯀꯪꯕꯗꯣ ꯁꯥꯊꯤꯅ ꯃꯥꯡ ꯑꯇꯥ ꯑꯣꯏꯔꯕꯅꯤꯀꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯃ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯣ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯃꯁꯨ ꯁꯤꯔꯦ ꯁꯤ ꯅꯣꯕꯥꯞꯁꯦ ꯐꯖꯁꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯑꯣꯡꯁꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯗꯤꯋꯥꯂꯤ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯃꯨꯠꯅ ꯂꯣꯏꯔꯦ ꯆꯪꯉꯦ ꯂꯣꯏꯅ ꯑꯗꯣ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯉꯦꯕꯀꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝꯗꯤ ꯍꯩꯇꯕꯅꯤꯗꯣ ꯑꯩꯈꯣই ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯊꯣꯡꯕꯗꯣ ꯁꯨꯝ ꯆꯝꯅ ꯊꯣꯡꯉꯤꯃꯤ ꯑꯗꯣ ꯆꯥꯔꯒꯦ ꯆꯥꯕꯗꯤ ꯎꯠꯂꯛꯑꯔꯣꯏꯗ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯊꯔꯣꯏ ꯊꯣꯡꯉꯒ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯍꯥꯏꯅ ꯆꯪꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯊꯔꯣꯏꯁꯦ ꯑꯝꯇꯪ ꯆꯨꯞꯊꯈꯤꯒꯦ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒꯦ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯕꯥꯏ ꯕꯥꯏ